Friend ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇꯅꯦ ꯑꯦꯀꯥꯎꯟ ꯗꯤꯁꯦꯕꯜ ꯇꯧꯕꯩ ꯃꯔꯝ ꯍꯥꯏꯔꯛꯀꯦꯕ. ꯗꯤꯁꯦꯕꯜ ꯇꯧꯈ꯭ꯔꯗꯤꯅꯦ, ꯗꯤꯁꯦꯕꯜ ꯇꯧꯈ꯭ꯔꯗꯤ ꯂꯧꯊꯣꯛꯄ ꯂꯣꯏ ꯃꯥꯡꯖꯕꯁꯨ ꯂꯩꯗꯣꯏꯅꯦꯀꯣ. ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯀꯩꯀꯥ ꯚꯤꯗꯤꯑꯣ ꯍꯥꯞꯈ꯭ꯔꯦꯅ ꯈꯜꯂꯣ, ꯑꯗꯨꯝ ꯃꯥꯡꯗꯣꯏꯅꯦꯕ. ꯗꯤꯁꯦꯕꯜ ꯇꯧꯕꯩ ꯃꯔꯝ ꯍꯥꯏꯒꯦ. ꯑꯄꯤꯜ ꯇꯧꯒꯦꯕꯨꯗꯤ ꯌꯥꯏ, ꯁꯣꯏꯗꯅ ꯇꯧꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯐꯦꯁꯕꯨꯛꯅꯀꯣ. ꯑꯗꯣ ꯃꯣꯏ ꯁꯤꯗ ꯍꯥꯏꯁꯦ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯦ ꯗꯤꯁꯦꯕꯜ ꯇꯧꯔꯛꯑꯗꯤ ꯗꯤꯁꯦꯕꯜ ꯇꯧꯔꯛꯑꯦꯅ ꯍꯥꯏꯔꯛꯀꯅꯦꯕ. How do I know if my account has been disabled? If your account, you will see a message ꯑꯃ ꯎꯒꯅꯤ ꯍꯥꯏꯁꯦ. ꯅꯪ ꯑꯦꯀꯥꯎꯟꯁꯦ ꯗꯤꯁꯦꯕꯜ ꯇꯧꯔꯛꯑꯦꯅ ꯂꯣꯒꯏꯟ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ. ꯑꯗꯨꯕꯨ ꯃꯁꯤꯁꯦ ꯇꯧꯗ꯭ꯔꯒꯗꯤ, ꯃꯦꯁꯦꯖꯁꯦ ꯂꯥꯛꯇ꯭ꯔꯒꯗꯤ ꯅꯪ ꯑꯦꯀꯥꯎꯟꯗꯣ ꯗꯤꯁꯦꯕꯜ ꯇꯧꯕ ꯅꯠꯇꯦꯕ. ꯑꯩꯈꯣꯏ ꯅꯪꯅ ꯄꯥꯁꯋꯥꯔꯗꯀꯨꯝꯕ ꯏꯃꯦꯜꯒꯨꯝꯕ ꯍꯥꯞꯄ ꯁꯣꯏꯕꯩꯅꯦꯕ. ꯑꯗꯨꯕꯨ ꯗꯤꯁꯦꯕꯜ ꯇꯧꯔꯦ ꯍꯥꯏꯇꯥꯔꯗꯤ ꯗꯤꯁꯦꯕꯜ ꯇꯧꯈꯤꯕꯩꯅꯦꯕ. ꯑꯗꯣ why is my account disabled 하죠. We disable Facebook account that don't follow the Facebook terms. Facebook's terms and conditions. The terms ꯑꯗꯨ follow ꯇꯧꯗꯕꯒꯩ disable ꯇꯧꯋꯦ ꯍꯥꯏꯕ. Number 1 하죠. Facebookꯀꯤ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯨꯒꯣꯠ ꯆꯥꯗꯕ ꯍꯥꯏꯅꯦꯕ ꯀꯟꯇꯦꯟ. Facebook terms ꯍꯥꯏꯁꯦ ꯖꯨꯒꯣꯠ ꯆꯥꯗꯕ ꯀꯟꯇꯦꯟ ꯇꯧꯔꯕꯀꯣ. ꯑꯗꯨꯒ ꯃꯤꯡ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯞꯄꯁꯨ, ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯗꯦꯕꯔꯥꯖ ꯁꯤꯡ ꯃꯌꯥꯡꯂꯝ ꯍꯥꯏꯁꯦ. ꯗꯦꯕꯔꯥꯖ ꯃꯌꯥꯡꯂꯝ ꯈꯛꯇꯪ ꯍꯥꯏꯔꯁꯨ ꯌꯥꯏꯕ. ꯑꯗꯣ ꯑꯩꯁꯦ ꯃꯃꯥꯡꯗ ꯗꯦꯕꯔꯥꯖ ꯃꯌꯥꯡꯂꯝ ꯍꯥꯏꯕꯗꯣ ꯑꯩꯅ ꯗꯦꯕꯔꯥꯖ ꯁꯤꯡ ꯃꯌꯥꯡꯂꯝꯁꯨ ꯍꯥꯞꯄꯨꯏꯕ. ꯑꯗꯨꯗꯩ ꯑꯃꯨꯛ ꯗꯦꯕꯔꯥꯖ ꯃꯌꯥꯡꯂꯝ ꯑꯃꯨꯛ ꯍꯥꯞꯄ. ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯐꯦꯁꯕꯨꯛꯇ ꯈꯔ ꯃꯣꯏꯅ ꯌꯥꯝꯅ ꯑꯦꯀꯥꯎꯟꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯅꯀꯣ. ꯑꯩꯅ ꯃꯦꯁꯦꯖꯀꯨꯝꯕ ꯌꯥꯝ ꯊꯥꯕꯗꯣ ꯊꯥꯏꯅ ꯑꯩꯒꯤ ꯑꯦꯝꯐꯤꯜꯒꯤ ꯔꯤꯁꯥꯔꯁ ꯇꯧꯕꯒꯤ, ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄꯦꯖ ꯍ꯭ꯌꯨꯃꯦꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ, ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯆꯥꯎꯊꯣꯛꯆꯕ, ꯑꯗꯨꯗꯒꯤ ꯄꯦꯖ ꯑꯃꯗꯣ ꯀꯔꯤ ꯃꯥꯏ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠꯅ ꯇꯧꯔꯒ ꯑꯩ ꯃꯤꯁꯦ ꯂꯥꯛꯑꯃꯨꯛꯀꯤ ꯃꯌꯥꯗ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯦꯕ. ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯤ ꯅꯠꯇꯕꯅꯤ, ꯀꯩꯝ ꯇꯧꯗꯕ. ꯑꯗꯨꯒ ꯑꯩ ꯑꯦꯝꯐꯤꯜꯒꯤ ꯔꯤꯁꯥꯔꯁ ꯇꯧꯕꯩꯁꯨ ꯑꯩ ꯑꯗꯨꯝ ꯃꯤ, ꯑꯩ ꯍꯥꯏꯁꯤꯅꯦ, ꯂꯥꯛꯑꯅ ꯍꯥꯏꯔ ꯌꯥꯝ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ. ꯑꯗꯣ ꯑꯩ ꯀꯩꯁꯨ ꯄꯥꯕꯨ ꯄꯥꯗ꯭ꯔꯕꯅꯦꯕ. ꯑꯩ ꯅꯣꯡꯃꯗ ꯃꯤ 100,000 ꯍꯦꯟꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯦꯕ. ꯐꯣꯔꯦꯟꯅꯔꯗꯒꯤ ꯀꯩꯗꯒꯤ ꯑꯦꯕ꯭ꯔꯤ ꯋꯥꯔꯜ ꯄꯨꯝꯕꯗꯀꯣ, ꯐꯦꯁꯕꯨꯛ ꯄꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ. ꯑꯗꯣ ꯀꯃꯥꯏꯅ ꯊꯥꯏ ꯍꯥꯏꯗꯤ ꯄꯦꯖꯇ ꯆꯪꯉꯒ ꯃꯤ ꯌꯥꯎꯔꯝꯕꯗꯣ, BBCꯗ ꯌꯥꯎꯔꯝꯕꯒꯨꯝꯕ, ꯑꯃꯗ ꯌꯥꯎꯔꯝꯕꯒꯨꯝꯕ, ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯦꯅ. ꯑꯗꯨꯒ ꯅꯪꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯑꯩ ꯁꯥꯔꯒ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯍꯥꯡꯉꯦꯅ ꯈꯜꯂꯣ. ꯑꯩ ꯃꯤꯡꯗ ꯑꯩ ꯐꯣꯇꯣ ꯍꯥꯞꯆꯤꯜꯂꯗꯣꯔꯁꯨ ꯅꯪ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯣ ꯌꯥꯔꯣꯏꯕ. ꯑꯗꯨꯒ ꯃꯣꯏ ꯀꯝꯃꯨꯅꯤꯇꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ. ꯑꯗꯨꯒ ꯁꯤꯁꯨ ꯍꯥꯏꯁꯦ, ꯀꯟꯇꯦꯟꯇꯤꯡ ꯑꯗꯔ ꯄꯤꯄꯜ ꯐꯣꯔ ꯗ ꯄꯔꯄꯁ ꯑꯣꯐ ꯍꯔꯥꯁꯃꯦꯟ. ꯃꯤꯒꯤꯀꯣ, ꯃꯤꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ ꯈꯣꯠꯄ, ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯁꯟꯕꯒꯤꯀꯣ, ꯃꯦꯁꯦꯖ ꯊꯥꯖꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕꯗꯣ. Promoting or other that's not allowed ꯍꯥꯏ ꯁꯤꯒꯤꯅꯦꯕ. If you think ꯑꯗꯨꯕꯨ ꯅꯪ ꯀꯩꯗꯧꯕ ꯌꯥꯏ ꯁꯤꯅꯦ ꯑꯦꯀꯥꯎꯟ ꯗꯤꯁꯦꯕꯜ ꯇꯧꯔꯗꯤ. If you think your account was disabled by mistake ꯀꯣ, please use this form to request a review ꯅ ꯍꯥꯏꯁꯦ. ꯔꯤꯚ꯭ꯌೂ ꯇꯧꯒꯦꯁꯨ ꯌꯥꯏꯕ. ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯣꯝꯁꯤꯗ ꯅꯝꯁꯤꯜꯂꯒꯀꯣ, ꯅꯪꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯗꯤ. ꯑꯗꯣ ꯁꯤꯗꯤ ꯅꯪ ꯇꯧꯔꯣ, ꯅꯪꯒꯤꯗꯣ ꯍꯥꯞꯆꯤꯜꯂꯒꯀꯣ, ꯀꯥꯏ ꯆꯠꯈ꯭ꯔꯕ ꯌꯦꯡꯉꯤ. ꯑꯩꯈꯣꯏ ꯊꯥꯏꯅ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯇꯧꯅ ꯌꯥꯈꯤꯗ꯭ꯔꯥ. But it look like you are login. ꯑꯩꯗꯤ ꯂꯣꯛ ꯑꯥꯎꯠ ꯇꯧꯔꯀꯥꯟꯗ ꯇꯧꯒꯗꯧꯅꯦꯕ. ꯑꯩ ꯂꯣꯛꯏꯟ ꯇꯧꯔꯔꯣꯏ ꯁꯤꯗꯤꯀꯣ. ꯑꯗꯨꯕꯨ ꯀꯦꯁ ꯋꯤꯃꯦꯟ ꯏꯁꯨ ꯋꯥꯔꯅꯤꯡ ꯊꯥꯔꯛꯇꯕꯁꯨ ꯌꯥꯏꯑꯕ. ꯋꯥꯔꯅꯤꯡ ꯊꯥꯔꯛꯇꯕꯅ ꯌꯥꯝꯅ, ꯋꯥꯔꯅꯤꯡ ꯊꯥꯔꯛꯄꯁꯨ ꯌꯥꯎꯕꯅꯤꯀꯣ, ꯅꯪꯅ ꯀꯣꯄꯤꯔꯥꯏꯠꯀꯨꯝꯕ ꯇꯧꯔꯗꯤ. We cannot restore accounts that were disabled for severe to. ꯑꯩꯈꯣꯏꯅꯅꯦ ꯁꯤꯗ ꯍꯥꯏꯁꯦ, ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟ ꯔꯤꯁꯇꯣꯔ ꯇꯧꯔꯣꯏ ꯍꯥꯏꯕ. ꯃꯣꯏꯅ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯔꯛꯑꯦꯅ ꯅꯪꯅ ꯔꯤꯚ꯭ꯌꯨ ꯇꯧꯔ ꯊꯥꯒꯠꯂꯁꯨꯅꯦ, ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯔꯝꯃꯦ ꯍꯥꯏꯇꯥꯔꯗꯤꯅꯦ ꯑꯦꯀꯥꯎꯟꯁꯦ ꯔꯤꯚ꯭ꯌू ꯇꯧꯔꯣꯏꯕ. ꯑꯗꯣ ꯑꯦꯀꯥꯎꯟ ꯔꯤꯚ꯭ꯌൂ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯥꯡꯖꯕ ꯍꯥꯏꯕ. ꯆꯍꯤ ꯐꯦꯁꯕꯨꯛꯁꯦ ꯆꯍꯤ 10 ꯍꯦꯜꯂꯕꯅꯤ. 2009ꯒꯤ ꯃꯥꯔꯆꯇꯒ ꯀꯩꯅꯣꯝ ꯄꯥꯏꯔꯛꯄꯅꯦ. ꯑꯗꯣ ꯑꯩꯗꯤ ꯐꯦꯁꯕꯨꯛꯁꯤꯗ ꯑꯩꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ. ꯑꯩꯅ ꯑꯏꯕ ꯃꯌꯥꯝ, ꯐꯣꯇꯣ ꯊꯥꯒꯠꯄ ꯃꯌꯥꯝ, ꯑꯗꯨꯗꯒꯤ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ. ꯑꯗꯣ ꯂꯩ ꯍꯥꯏꯗꯤ ꯃꯥꯡꯉꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ. ꯑꯗꯣ ꯃꯥꯡꯈꯤꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯥꯡꯖꯩꯑꯕ. ꯑꯩ ꯐꯦꯁꯕꯨꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔ ꯑꯩ ꯑꯦꯀꯥꯎꯟ ꯀꯩꯀꯥꯁꯨ ꯃꯥꯡꯈ꯭ꯔꯁꯨ ꯑꯩ ꯀꯩꯁꯨꯕꯨꯗꯤ ꯈꯜꯂꯣꯏꯕ. ꯑꯗꯨꯑꯣꯏꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦꯕ. ꯄꯥꯝꯃꯨꯏꯗꯤ ꯐꯣꯇꯣ ꯃꯌꯥꯝ ꯂꯩ, ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯂꯩ, ꯐ꯭ꯔꯦꯟ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯗ ꯑꯩꯅ ꯏꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝ ꯂꯩꯗꯅ. ꯑꯗꯨ ꯃꯥꯡꯈ꯭ꯔꯗꯤ ꯄꯥꯝꯃꯨꯏꯗꯅ. ꯑꯗꯨꯗꯨꯅ ꯑꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯂꯗꯤ, ꯑꯩꯁꯨ ꯑꯩ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯦ ꯁꯥꯎꯅꯤꯡꯕꯅ. ꯀꯩꯝꯇ ꯇꯥꯕꯁꯨ ꯅꯠꯇꯦ, ꯃꯅꯤꯡꯗ ꯏꯁꯩ ꯑꯃ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯅꯥꯅꯣ ꯂꯝꯕꯤꯗ ꯊꯥꯕ. ꯑꯗꯣ ꯑꯩ ꯐꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯏ, ꯁꯨꯡꯇꯥ ꯇꯥꯗꯦ. ꯑꯗꯣ ꯃꯣꯏ ꯇꯧꯔꯦ. ꯑꯩ ꯑꯄꯤꯜꯒ ꯇꯧꯗ꯭ꯔꯦ. ꯑꯄꯤꯜ ꯇꯧꯗ꯭ꯔꯦꯗꯤ ꯑꯃꯨꯛ ꯑꯄꯤꯜ ꯇꯧꯔꯒꯗꯤꯅꯦ, ꯃꯣꯏꯅ ꯑꯦꯀꯥꯎꯟꯗ ꯗꯤꯁꯦꯕꯜ ꯇꯧꯔꯛꯀꯦ ꯍꯥꯏꯕ. ꯃꯣꯏꯅ ꯀꯩꯅꯣ ꯇꯧ ꯇꯥꯔꯗꯤ, ꯊꯥꯏꯅ ꯍꯥꯏꯕꯗ ꯅꯣꯡꯃ ꯑꯩꯅ
ꯑꯩꯒꯤ ꯍ꯭ꯌꯨꯃꯦꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯥꯏꯅ ꯋꯥꯔꯤ ꯑꯃ ꯃꯣꯏꯅ ꯂꯧꯊꯣꯛꯑ ꯍꯥꯞꯄ ꯐꯣꯇꯣ ꯁꯦꯔꯥꯟ ꯇꯧꯔꯥꯟ ꯇꯧꯁꯜꯂꯒꯀꯣ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯁꯤ ꯂꯧꯊꯣꯛꯑꯣꯅ ꯑꯗꯣ ꯑꯉꯥꯡ ꯑꯃ ꯂꯩ ꯆꯩꯅꯥꯗ ꯂꯩꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯃꯆꯥ ꯗꯣꯛꯇꯔꯒ ꯇꯝꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯁꯦꯔꯥꯟ ꯇꯧꯔꯥꯟ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯅ ꯐꯅ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯩꯅ ꯅꯪ ꯂꯧꯊꯣꯛꯑꯣꯅ ꯍꯥꯏꯕ ꯁꯨꯡꯌꯥ ꯑꯗꯩꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯇꯧꯔꯦ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯇꯧꯕꯗꯒꯤꯗꯤ ꯐꯦꯁꯕꯨꯛꯅ ꯍꯧꯖꯤꯛꯀꯤ ꯄꯦꯖ ꯇꯧꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯗꯤ ꯗꯤꯁꯦꯕꯜ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯌꯥꯔꯕ ꯌꯥꯗꯕ ꯑꯩ ꯑꯗꯨ ꯈꯪꯗꯦ ꯑꯗꯨ ꯗꯤꯁꯦꯕꯜ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯃꯥꯏ ꯄꯦꯖꯇꯨꯁꯨ ꯄꯣꯠ ꯑꯇꯣꯞꯄ ꯍꯥꯞꯄ ꯌꯥꯈꯤꯗ꯭ꯔꯦꯕ ꯁꯤ ꯑꯃ ꯈꯪꯉꯦꯗꯅꯀꯣ ꯑꯩꯅ ꯑꯄꯤꯜ ꯇꯧꯕꯗꯅꯦ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯇꯧꯕꯗꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯃꯤꯅ ꯆꯨꯝꯅ ꯁꯤꯌꯔ ꯇꯧꯈꯤꯕ ꯑꯗꯨ ꯇꯧꯕ ꯑꯩꯉꯣꯟꯗ ꯃꯔꯤ ꯂꯩꯅꯗꯦꯕ ꯑꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯑꯣꯏꯔ ꯃꯥꯅ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯍꯥꯞꯆꯤꯜꯂꯒ ꯍꯥꯞꯄꯀꯣ ꯑꯗꯣ ꯑꯩꯅ ꯂꯧꯊꯣꯛꯑ ꯑꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯃꯥ ꯏꯟꯗꯕ ꯑꯗꯨ ꯇꯧꯈ꯭ರೆ ꯑꯗꯨꯅꯅꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨꯝꯕꯗꯗꯤ ꯑꯩꯅ ꯍꯥꯏꯖꯤꯅꯤ ꯑꯩꯅ ꯀ꯭ꯂꯦꯝ ꯇꯧꯕꯗ ꯃꯤꯒꯤ ꯑꯦꯀꯥꯎꯟ ꯗꯤꯁꯦꯕꯜ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯑꯗꯣ ꯑꯩꯅ ꯍꯟꯇꯣꯛꯑꯣꯅ ꯐꯦꯁꯕꯨꯛꯇ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯍꯣꯕꯥꯅꯤ ꯌꯥꯅꯔꯦꯅ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯑꯩꯅ ꯊꯥꯕ ꯌꯥꯏꯕ ꯃꯥꯏꯁꯦ ꯌꯥꯅꯔꯦ ꯍꯣꯕꯥꯅꯤ ꯀꯣꯄꯤꯔꯥꯏꯠꯇꯣ ꯍꯟꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯥꯏ ꯑꯦꯀꯥꯎꯟꯗꯨꯗ ꯗꯤꯁꯦꯕꯜ ꯇꯧꯈ꯭ꯔꯕ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯗꯨꯅ ꯑꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤꯗ ꯄꯣꯠ ꯆꯩ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯄꯥꯝꯃꯨꯏꯕ ꯑꯩꯅ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯑꯩ ꯍꯥꯞꯀꯠꯂꯛꯏꯕ ꯃꯌꯥꯝ ꯑꯩ ꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤ ꯐꯣꯇꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯥꯡꯈꯤꯗꯣꯏꯅꯤ ꯀꯩꯅꯣꯗ ꯁꯤ ꯐꯣꯇꯣꯁꯦ ꯑꯩꯅ ꯂꯣꯏ ꯗꯥꯎꯟꯂꯣꯗ ꯇꯧꯊꯣꯛꯑꯒ ꯑꯩ ꯒꯨꯒꯜ ꯐꯣꯇꯣꯗ ꯂꯣꯏ ꯊꯝꯒꯦꯁꯨ ꯌꯥꯏꯕ ꯑꯗꯣ ꯒꯨꯒꯜꯁꯨ ꯆꯞ ꯃꯥꯟꯅꯩ ꯒꯨꯒꯜꯗꯁꯨ ꯀꯥꯔꯟ ꯇꯧꯔꯗꯤ ꯗꯤꯁꯦꯕꯜ ꯇꯧꯗꯣꯏꯅꯤ ꯀꯃꯦꯟ ꯏꯕ ꯈꯣꯠꯄꯗꯀꯣ ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯈꯪꯉꯦꯗꯅꯀꯣ ꯑꯗꯨꯅ ꯀꯥꯔꯟ ꯇꯥꯕꯤꯒꯅꯨ ꯐꯖꯅ ꯁꯦꯡꯅ ꯑꯗꯨꯝ ꯅꯪ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯕꯅꯦ ꯀꯥꯔꯟ ꯇꯥꯏꯁꯦ ꯀꯥꯔꯟ ꯇꯥꯔꯨꯅꯣꯕ ꯃꯤꯉꯣꯟꯗ ꯑꯊꯤꯕ ꯈꯣꯠꯄ ꯑꯗꯨꯁꯨ ꯀꯩꯀꯥꯁꯨ ꯌꯥꯝ ꯇꯧꯔꯅꯨ ꯍꯔꯥꯁꯃꯦꯟ ꯇꯧꯕꯀꯣ ꯑꯗꯨꯅꯤ ꯐꯔꯦ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯟꯖꯔꯒꯦ